ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯝꯗꯧꯕꯅꯤ, ꯃꯤꯑꯣꯏꯕꯁꯦ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯑꯗꯨꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯔ ꯆꯣꯞꯄꯤ, ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯍꯦꯡꯉꯣ ꯂꯣꯏꯅꯕ, ꯃꯈꯨꯠ ꯃꯁꯥ ꯈꯔ ꯁꯥꯡꯕ ꯑꯣꯏꯌꯦ꯫ ꯃꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ, ꯃꯆꯥ ꯂꯩꯔꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯌꯥꯝꯅ ꯋꯥꯏ꯫ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ ꯃꯄꯥꯁꯦ ꯁꯤꯁꯤꯅꯁꯨ ꯃꯃꯧ ꯅꯨꯄꯤꯁꯤꯒꯤꯗꯤ ꯃꯅꯦꯝ ꯃꯀꯨ ꯇꯥꯔꯦ, ꯁꯤꯁꯦ ꯀꯌꯥ ꯊꯧꯑꯣꯏꯕꯤꯗꯕ ꯃꯃꯧ ꯅꯨꯄꯤꯁꯦ ꯀꯌꯥ ꯊꯧꯑꯣꯏꯗꯦ ꯃꯣꯏꯅ꯫ ꯑꯗꯒꯤ ꯃꯆꯥ ꯅꯨꯄꯥꯁꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥ ꯐꯅ ꯁꯦꯜ ꯂꯩꯇ꯭ꯔꯒꯁꯨ, ꯁꯦꯜ ꯄꯥꯏꯗ꯭ꯔꯒꯁꯨ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯗꯕ ꯌꯥꯗꯦ, ꯑꯗꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯁꯤꯗꯕ ꯌꯥꯗꯦ, ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯤꯗꯕ ꯌꯥꯗꯦ, ꯁꯨꯃꯥꯏꯅ ꯈꯟꯖꯕ ꯃꯤꯅꯦꯕ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯌꯨꯝ ꯄꯥꯜꯂꯒꯗꯤ ꯑꯌꯥꯝꯕꯅ ꯇꯁꯦꯡꯅ ꯅꯨꯄꯥ ꯑꯌꯥꯝꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯂꯣꯏꯅ ꯀꯠꯊꯣꯛꯅꯔꯤꯕꯅꯦꯕ, ꯃꯇꯨ ꯃꯆꯥꯒꯤꯗꯃꯛꯇꯅꯦꯕ ꯁꯨ ꯅꯣꯝꯗꯅ ꯍꯤꯡꯅꯔꯤꯕ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗꯤ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯁꯦ ꯀꯌꯥ ꯂꯩꯇꯦ, ꯀꯌꯥ ꯅꯠꯇꯦ, ꯁꯨꯡꯂꯩꯕꯨ ꯂꯩꯇ꯭ꯔꯦ꯫ ꯊꯕꯛꯁꯨ ꯑꯋꯥꯕ ꯁꯨꯕ ꯅꯠꯇꯦ, ꯑꯗꯒꯤ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡꯁꯦ꯫ ꯑꯗꯨꯒ ꯄꯠ ꯇꯠꯄ ꯏꯃꯨꯡꯁꯨ ꯅꯠꯇꯦ, ꯃꯥꯜ ꯆꯥꯡ ꯈꯔꯗꯤ ꯂꯩꯕ, ꯑꯗꯨꯒ ꯁꯨꯕ ꯅꯣꯝꯕ ꯋꯥꯠꯄꯒꯤ ꯈꯤꯇꯪ ꯃꯥꯜ ꯆꯥꯡꯗꯤ ꯀꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯦꯛꯇ ꯁꯨ ꯅꯣꯝꯕꯗ ꯈꯔ ꯋꯥꯠꯄꯒꯤ ꯈꯔ ꯋꯥꯕꯗꯣ ꯑꯣꯏꯌꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗꯁꯨ ꯅꯨꯄꯥꯁꯦ ꯈꯔ ꯋꯥꯊꯣꯛ ꯈꯔ ꯊꯣꯛꯈꯤ, ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯥꯛꯁꯜꯂꯤ ꯍꯥꯏ, ꯑꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯍꯥꯏ, ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯤ ꯇꯥꯈꯤꯕꯀꯣ, ꯗꯥꯏꯔꯦꯛꯃꯛꯇꯤ ꯈꯪꯗꯕ, ꯑꯗꯨꯁꯨ ꯄꯩꯁꯥꯅ ꯌꯥꯁꯟꯅꯒꯤ ꯂꯣꯏꯁꯟꯅꯒꯤꯅ ꯇꯧꯋꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ, ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯑꯌꯥꯝꯕꯅ ꯄꯩꯁꯥ ꯍꯥꯏꯕ ꯉꯝꯃꯛꯇꯕ ꯃꯇꯥꯡ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯉꯥꯡꯒ ꯌꯥꯎꯔꯕ ꯃꯇꯨꯡ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯂꯩꯅꯕ, ꯑꯗꯩ ꯃꯆꯥꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯃꯛꯄ, ꯁ꯭ꯀꯨꯜ ꯐꯤ ꯊꯤꯅꯕ, ꯄꯩꯁా ꯈꯤꯇꯪ ꯂꯩꯇꯕ ꯇꯥꯏꯃꯤꯡꯁꯦ, ꯑꯗꯩ ꯃꯅꯦꯝ ꯃꯀꯨꯅꯁꯨ ꯄꯩꯁా ꯂꯩꯇꯕ ꯇꯥꯏꯃꯤꯡꯗꯗꯤ ꯃꯥꯁꯦ ꯃꯄꯥꯝꯗ ꯍꯦꯛ ꯍꯥꯏꯌꯦꯕ꯫ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗꯤ ꯃꯥꯗꯤ ꯄꯩꯁా ꯑꯗꯨꯝ ꯄꯥꯏ, ꯃꯣꯏꯗꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ, ꯍꯥꯟꯅꯒꯤꯁꯨ ꯃꯅꯨꯡ ꯂꯩꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯄꯩꯁꯥꯁꯦ ꯄꯥꯏꯌꯦ꯫ ꯑꯗꯨꯅ ꯃꯃꯥꯁꯤꯅꯁꯨ ꯑꯗꯨꯝ ꯃꯦꯟꯕꯀꯣ꯫ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯅꯨꯄꯥꯁꯤꯒꯤ ꯃꯃꯥ, ꯅꯨꯄꯤꯁꯤꯒꯤꯅ ꯃꯅꯦꯝꯕꯣꯛ ꯇꯥꯔꯦ꯫ ꯑꯗꯩ ꯃꯅꯦꯝꯕꯣꯛꯁꯤꯅ ꯃꯆꯥꯅ ꯍꯥꯏꯔꯤꯉꯩꯗꯤ ꯄꯤꯕ ꯃꯆꯥꯅ ꯑꯩ ꯂꯤꯛ ꯁꯥꯗꯕ ꯌꯥꯔꯣꯏ, ꯑꯩꯒꯤ ꯈꯨꯗꯣꯞ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯑꯗꯨꯝ ꯍꯣꯠꯅꯕ, ꯏꯃꯥ ꯑꯩ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ, ꯒꯥꯔꯤ ꯑꯆꯧꯕ ꯁꯦꯝꯒꯦ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯕ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯉꯥꯆꯦꯠ ꯊꯨꯝꯆꯦꯠ, ꯑꯗꯒꯤ ꯊꯨꯝ ꯊꯥꯎ ꯂꯩꯗꯅ, ꯁꯤꯒꯤꯗꯤꯀꯌꯥ ꯃꯦꯟꯗꯕ, ꯑꯔꯩꯕꯗꯨ ꯑꯗꯨꯝ ꯊꯣꯡꯉꯣ, ꯑꯔꯩꯕꯗꯨ ꯑꯗꯨꯝ ꯆꯥꯎ, ꯅꯣꯏꯁꯨ ꯉꯝꯅꯕ ꯍꯣꯠꯅꯧ ꯀꯩꯅꯣ, ꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝ ꯉꯥꯡꯉꯤ ꯃꯅꯦꯝꯄꯣꯛꯁꯤꯅ꯫ ꯃꯆꯥꯒ ꯃꯃꯧꯒ ꯑꯅꯤꯁꯤꯗ ꯈꯦꯠꯅꯕ ꯌꯥꯝ ꯊꯝꯃꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯊꯧꯑꯣꯏꯕꯤꯗ꯭ꯔꯕ ꯃꯃꯧꯁꯦ ꯃꯥꯅ ꯂꯨꯅ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯋꯥꯍꯩ ꯈꯣꯟꯕꯝꯁꯦ ꯃꯅꯦꯝ ꯑꯣꯏꯕꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕ: ꯅꯪꯅ ꯏꯆꯥꯅꯨꯄꯥꯁꯤꯗ ꯑꯗꯨꯝ ꯁꯨꯔ ꯅꯩꯔꯒ ꯈꯠꯅꯕꯗꯣ ꯍꯧꯔꯕꯅꯤꯅ, ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯕꯅꯤꯅ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯕ ꯇꯥꯕꯅꯤ, ꯅꯣꯡꯃꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯇꯦ, ꯑꯗꯨꯝ ꯈꯠꯅꯕꯒ ꯂꯥꯎꯅꯕꯒ ꯇꯧꯏ ꯈꯣꯠꯂꯤ ꯍꯥꯏ꯫ ꯃꯆꯥꯒꯤ ꯍꯥꯀꯟꯁꯦ ꯑꯗꯨꯝ ꯆꯪꯕ, ꯅꯨꯡꯉꯥꯏꯖꯗꯦꯀꯣ ꯃꯃꯧ ꯅꯨꯄꯤꯁꯦ ꯌꯥꯝꯅ꯫ ꯑꯗꯒꯤ ꯒ꯭ꯌꯥꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦ, ꯃꯥꯁꯦ ꯍꯥꯏꯕ ꯐꯔꯛ ꯇꯥꯗꯅ ꯃꯄꯥꯝꯗ ꯍꯦꯛ ꯍꯥꯏꯕ, ꯃꯄꯥꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯃꯥꯁꯦ ꯀꯌా ꯅꯨꯡꯁꯤꯗ꯭ꯔꯦ, ꯁꯥꯎꯅꯤꯡꯉꯦ, ꯍꯥꯏꯗꯤ ꯃꯤꯁꯨ ꯌꯨꯝ ꯑꯃꯃꯝ ꯄꯥꯟꯅꯔꯤꯅꯤ, ꯃꯤꯒꯤꯁꯨ ꯃꯅꯝꯃ ꯂꯩꯔꯤꯕꯅꯤꯅ ꯅꯤꯡꯉꯣꯜꯅ ꯁꯨꯝ ꯍꯣꯜꯂꯒ ꯄꯨꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯥꯎꯅꯤꯡ ꯇꯥꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯅꯤꯡꯉꯣꯜꯅ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯥꯒꯤ ꯄꯨꯐꯝ ꯊꯣꯛꯄꯈꯔ ꯄꯨꯔꯛꯄ ꯑꯗꯨꯅꯦꯕ, ꯑꯗꯨꯒꯁꯨ ꯃꯄꯥꯝꯗ ꯁꯨꯝ ꯍꯣꯟꯒꯦ ꯍꯥꯏꯕꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥꯝꯇ ꯄꯥꯝꯅꯕ ꯅꯠꯇꯦꯗꯅ꯫ ꯑꯗꯣ ꯃꯃꯥꯁꯤꯅ ꯈꯔ ꯄꯩꯁꯥ ꯄꯥꯏꯕꯩ ꯃꯆꯥꯁꯤꯅ ꯃꯦꯟꯕ ꯋꯥꯅꯦꯕ꯫ ꯑꯗꯩ ꯅꯨꯄꯥꯗꯨꯅ ꯂꯥꯛꯄꯗ ꯄꯠ ꯇꯠꯇꯅ ꯁꯤꯟꯐꯝ ꯑꯃ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯥꯏꯔꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ, ꯅꯨꯄꯥꯗꯨꯅ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯄꯨꯔꯥ ꯌꯥꯝ ꯊꯤꯅ ꯅꯥꯟꯅ ꯍꯥꯏꯇꯥꯔꯦꯅꯦ, ꯄꯩꯁా ꯌꯥꯝ ꯄꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯒ ꯁꯨꯝ ꯍꯣꯟꯒꯦ, ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯅꯗꯕꯁꯨ ꯈꯔ ꯂꯩꯀꯣ ꯃꯣꯏ ꯏꯃꯨꯡꯁꯤꯗ꯫ ꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯁꯤꯗꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯀꯣꯏꯔꯦ, ꯄꯥꯈꯪ ꯁꯥꯔꯒ ꯃꯥꯗꯤ ꯀꯣꯏꯕꯖꯥꯠꯅꯤꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯈꯪꯉꯛꯄꯗ ꯍꯥꯏꯇꯥꯔꯦꯅꯦ꯫ ꯑꯗ ꯁꯤꯒꯤ ꯃꯇꯝꯁꯦ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯃꯩꯅꯤꯡ ꯀꯨꯝꯃꯤꯉꯩ ꯃꯇꯝ, ꯍꯥꯏꯗꯤ ꯑꯉꯥꯡ ꯎꯅꯔꯤꯉꯩ ꯇꯥꯏꯃꯤꯡ, ꯃꯄꯥꯝꯗ ꯂꯩꯕꯀꯣ꯫ ꯑꯗ ꯃꯄꯥꯝꯗ ꯂꯩꯖꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯕꯅꯤꯅ, ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ, ꯃꯥꯗꯤ ꯄꯥꯈꯪ ꯁꯥꯔꯒ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯀꯣꯜꯒ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ
ꯂꯩꯔꯕꯖꯥꯠꯅꯤ ꯑꯗꯩ ꯃꯥꯅ ꯃꯄꯥꯝꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯅꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯗ ꯃꯥꯁꯦ ꯈꯔꯗꯤ ꯈꯪꯉꯦꯕꯀꯣ ꯍꯥꯏꯗꯤ ꯐꯣꯟꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯁꯨ ꯁꯠ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯈꯠꯇꯕ ꯑꯗꯨꯝ ꯁꯥꯏꯂꯦꯟ ꯇꯛ ꯂꯥꯎ ꯊꯝꯖꯤꯟꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯋꯥꯀꯤꯡ ꯆꯠꯂꯤꯅꯤ ꯑꯗꯨ ꯆꯠꯂꯤꯅꯤ ꯑꯗꯥ ꯆꯠꯂꯤꯅꯤꯅ ꯍꯥꯏꯔꯒ ꯊꯣꯛꯑꯒ ꯐꯣꯟꯁꯦ ꯄꯥꯏꯈꯤꯕ ꯑꯁꯤꯗ ꯈꯠꯅꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯋꯦ ꯑꯗꯩ ꯅꯧꯔꯤꯉꯩꯗ ꯐꯨꯕꯤ ꯈꯣꯠꯄꯤꯗꯅꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯎꯅꯕ chhi phadringide nupasina phu khotuna nupisi mapamda amchu chalurabane ko ase amchu chalure hai ada chalubada su mu matai mna kobna angang yaurabanina kaidorudoino da sibo sida yana yana ba leimino na tawraga sangdainaraga mase leigibani adagi manasu mapamda chagat hanbase masu ikaijaba haigibasu lei ko mapamlonggi misingna namu nga hawai di asi nupase masak phase kholena leigidai ne kain hosina kaidoraba ka adumba wangang sangang sengang kani khanbagi nupisina sumase yaringa hindi mase kyan chiktana khangeba mapamda handana ba yama matamda adum hona chebo ko chama mache tumba mache ko macha singi khallaga mase hingjarakpani yamna wana ngasai mana lesai machang ko du khange phare ko phabadi mana nupimja sta hare mase ko macha leirabani khotlabani nanga nusinari je kholise na haiba kansal sai macha dun hare aidi khangde khote aita singna khangdabani shaubiganu khotpiganu taraga admaina kainagre adagi matam khara muk leire matam khara se gyan tagadra na khale adum tade karai de no khangde fb der kari adum phone se hoji phone gi matam ni na mi se khangnage tinage loinage hairagati mi se watte ba afaba phattaba haibaduna tongan letana seki koinare adai koinaba nungsinaba haibasimaktabu sengna harga tasingna leisabi ko adagi laibak thiraga su yum amurak pange phasana yum palaga leige laibak thidana thikrasu haiba miduna tongale aduna taba koi maungna hadasu nga haki nungai thokpa pambagi adagi sel gi damakta thokpa mayam honsu leibani na kongsi nupa se madi sel do kya di sattaba hari saningai sel di haidi yamna leiba oidabdu nupa se makhal lebo ko nupi phana chopaga su sel yam thadaning bu nupa oidaba nupi di pangchop to chopsaba tuka sel di thadadaba sel di sattaba nupa su leiba jani ko hojiki nupa sina sigumba nupa sini hai ma se sengna harga mana koina loina ko mo orasu koi lamsa kama mi mo oraga su fataba lamsa to chaminaruraga su sel thadadaba haidare fataba lamsa tu khak chaminaba adagi dum tandana tokhiba nupi du sumisu paisa gi damakta paisa darkar oibagi mari leinaram pai ko koinaram pai makhal ni mioi base mana basakta mine do adagi wakhal khra adung manghaki apam nungsigi wakhal fataba papi gi wakhal do khaminaraga matam khra loinaramaga dum phat toknagi oibajani adi swai sam kamai tawge da hunu ba se ma se mau mangondagi hena han bai tar khara hanba nupi mamuk loinare nupi sina moi adai mauni ko nupi se hojigi lamsat phasada nupa siga nauna koinariba mau nupi se lamsat phasada bi mau se moi bani gi chingnaba maram se hausigakpa na nong phado kumai harau matam daga kakpa hausi sinataba adum phone da taraga nungtigi chak tolakpa timing sida kwa mata ama umsalaga kaktaba yade ngasi nongmagi matam lelini pesa ayambani natabida tara kungi kuntragi damai taraga mangolamdani khangde hojika yam chanabi oidena ko mi sumangamdani khangde adum nungtigi kakpa ko nungtigi khoki soka sanaba jor sanaba gi type ta adum sanaba kangbu umsu leidena adumaina hausi kakpasta thengnagi baneba loinare chumdro loinare ko loinabadagi khara kahani moise ingit khar pina bai tare hariba lamsat phasadabi mause mana mu kamain tawge da magi mapuroi basiti yamna phaba mini hoi mana angang wina mayum palakpa ko nupa sina mangodagi yam hanba lawai khra tangaga masagi sendok lambi yam chawna lejaraga ko imung se han lermi phibam tegi hengkatnaba henjanaba khanjaba nupa neba ko nupa ma oibagi keba khotpa ta ngawdana khotande thakpa chabada yam ngawa mi sunate imungda liri khorina yam phajana hai darni yumse kamaina pangadage khotkadage khanjaba nupani
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯁꯦ ꯃꯥꯏ ꯅꯨꯄꯤꯅꯁꯨ ꯈꯔ ꯉꯝꯇꯛ ꯆꯠꯄ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯐꯖꯗꯕꯤꯀꯣ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯈꯔ ꯉꯝꯇꯛ ꯆꯠꯂꯤꯁꯤ ꯃꯔꯝꯅ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯅꯀꯣ खरा पामजना नुसीजना खरा लिसला कांदा मसक मतौ फसे खंदना अहल लमनगा सिंबिदना तो माना याम खोइदा जरुबदो खोइदा जरुब पामजरुब नुसीरुबनिना लूना चाना तौबदा खरा केथोक मौथोकपदगी मथक्तुदा कारगने खला चटखलकपा ताइबंग मियोइबसे नुंगाइबगी मपाल नाइदे हेन नुंगाइरिङै हेन कलक्पा अपामसे फावे हाइदना अदुना नुंगाइबा मखन थिनबनी अदे मोदि हाउसीसे नुंटी कएको अदे हाउसी नुंटी कक्पसिदा कमाइना इरांगजे हौनरकेदा लमचत फजदब नुपासिगा अदे लमचत फजदबी नुपीसिगा हाइ नुपीसिदि मादि सेलथु वाते गसाइगी पैसासे दुम मखुत्ता वातना पाइबा नुपासिना लमचत फजदब नुपासिना माना अहमदा एसिंग पैसा पाइबने खरा खेतोके खोतोके गाना खनबदो अदु ओइबा जाइनदा सिदै मनंगि पैसा याम पाइ खोले यांखैदे पिउ चामना पिउ सुमनिबा नंग सिंगदि सुजिंग सिंगते को लौदि दुम लौवि खोलिगा इचम समना सुम लोइनारमदे फोन नंबर से लैनारे अदे फोन नंबर दो लेरबनिना चाक तोलकपा टाइमिंग सिदा थोलखिरोय ड्रोंग असि हौग्रब्रो खोतख्रबोना सुमाइना वारिसे खगा सानाबदे कोइनगिबनेबा ओइदोइसे ngasai lamchat phajadabi nupi se madi masa masu ase chaurabunina khoi macha senabagi matam khara komudu mongonda pingedadi angang singdu senabaga haise mama ibisi yamna waidana ko ade magdi macha singdu chaurabunina chai sing pijaramaga tegina sasa like to paro haraga chai sing toga man mapuroibaga macha sing ek thanamaga mana aisda maru paisa pi bachalini ko khoi nungti gi hunbi maru bhai daine maru paisa pi bachalini ga housing hak kharaga halaktoini haiba mainu pasina hairasu ngangasu mana da kya haptabado kari ehema thabak tawragi aina housing aktang khawbasibu ithanda khawbro lekagi mi meyamju khawrini kholini ka hada masi je khum sakhiba dagi magi nupasina zulu na tawjabani na hoida kaidaweke mathanda bu natabasibu kwa matam saraga sum matam lenjarini ka mai khallaga thadok pajane thadokpadi moi bani se koinare be koinabadagi hanba koinaba hoklakpagi haidena ko sanubi ko sagi lisatni namuni pura wakhalamna sangsaramda hadi phattaba timing yengba hore chance yengba hore moi nupa sisu nupi da chopani na ko yani khangbe masana su ayaba pirabani na nupi sina adegi hausi lawba matam makta orasu matam sin loiraga thinbige changminarasi kan haisu adegi huran ma thabang haktani na singi moi bani samna hoi hausi khawminariba lawminariba hausi kakminariba idera kakminari mayam do da dum icham chamna loina budi saraga nupi sina hana bu changhawrasu nupa sina chappa bu sagrasu hausi kakpa loiraga changminarakpadi moi bani khak changminarakpa natte bu moi mari mangani changminarise mari changai magi thonga do da changnagibadagi chance yengnarini adi phone dadi hainarini nang sai machi sida ngairamo ayum jangbo saraga mu tholakken numidangi pung 9:10 ko thengabada 10:30 tabada lambi chapase merot natraga di leira khulaktadi gari nuri natana khradi tangna thopre bo hoi hida thak ngawba ko matam lenba khotpana nakan machi masida leresu ayamba nupi angang ahallaman singdi yum da loi leinei dana adugi chance loroga moi bani si phattabali jase chatle phattabagi lichat haibasi maktu moi bani sita chusangramina lemina ningbagi apambase pokpanina kokse sanaba thadaba hore ande hausi nungdang hausi kakpasida koi kumai harau leitraga su enga siti kainom chanasi insang ahawba mai chanasi insang ahawba ta nataba tharoi thongba gumba hek chanasi gai haiba adagi moina hausi ka iba maphamsi khoigi yumdi yum oraga ayuktana hotel dawba ko hotel gi tan chaloraga nungdin dawti kaimta phamdaba adugi hotel du leirabanina sai ayukta hotel dawbagi mafam du leibanina adwaida hausi ga kakpanina chana basam nungaiba adagi tan khara hek chana sai tan du chana ragadi matam du dum khara di dum thengdadrane adagi thoi thongba chana bhaibsi maktabu chak toga thongnaraktoini thabak chinba mina adagi thabak chindaba mi khrana khoi aremba chajarage sanara sa aremba saba kangbum sulai ko
ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤꯁꯤꯡꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯕꯛꯇꯤ ꯁꯨꯡꯁꯨ ꯁꯨꯅꯤꯡꯗꯕ ꯁꯨꯃꯥꯏꯅ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯥꯝꯕ ꯀꯣ ꯃꯤꯁꯨ ꯂꯩ ꯑꯗꯨꯅ ꯊꯣꯛꯂꯛꯑꯒ ꯊꯣꯡꯗꯅ ꯊꯥꯛꯇꯅ ꯍꯥꯏꯗꯤ ꯁꯦꯜꯗꯨ ꯄꯨꯊꯣꯛꯇꯕꯤꯗ ꯆꯥꯗꯣꯏꯅꯤꯅ ꯄꯨꯊꯣꯛꯄ ꯈꯔꯅ ꯄꯨꯊꯣꯛꯑꯒ ꯄꯨꯊꯣꯛꯇꯕ ꯃꯣꯏꯗꯤ ꯆꯥꯗꯣꯏ ꯁꯤꯟꯕ ꯁꯥꯕ ꯌꯥꯝ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯃꯥꯏꯅ ꯁꯤꯟꯕ ꯁꯥꯕ ꯇꯧꯗꯅ ꯃꯣꯏꯁꯦ ꯍꯦꯛ ꯆꯥꯅꯩ ꯆꯥꯅꯕꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯗꯩ ꯁꯣꯝ ꯅꯥꯀꯟꯒꯤ ꯂꯝꯆꯠ ꯐꯖꯗꯕꯤꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦꯀꯣ ꯃꯥ ꯈꯪꯅꯕ ꯂꯋꯥꯏꯇꯥꯡ ꯍꯥꯏꯔꯒꯦ ꯑꯩꯈꯣꯏ ꯀꯀꯥ ꯂꯋꯥꯏꯇꯥꯡꯕꯁꯤꯅ ꯃꯥꯅꯗꯤ ꯍꯥꯏꯖꯩ ꯅꯨꯄꯤ ꯅꯪ ꯍꯟꯗꯛꯇꯤ ꯍꯦꯟꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯑꯉꯥꯡꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯟꯕ ꯐꯩ ꯆꯥꯛ ꯏꯁꯤꯡ ꯐꯪꯉꯦ ꯑꯩꯅ ꯂꯣꯏꯁꯤꯟꯕꯤꯔꯤꯅꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯇꯨ ꯆꯥꯔꯒ ꯅꯪ ꯆꯠꯂꯤꯅꯤ ꯑꯗꯨ ꯅꯪ ꯍꯜꯂꯛꯏꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯈꯣꯠꯂꯦ ꯅꯆꯥꯁꯤꯡꯁꯤꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯝꯅꯤ ꯅꯪ ꯈꯔ ꯌꯦꯡꯁꯤꯟꯕꯗꯤ ꯐꯩ ꯍꯦꯅ ꯍꯥꯏ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯈꯨꯝꯃꯤ ꯅꯪꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯤꯁꯤ ꯅꯪꯅ ꯌꯦꯡꯁꯜꯂꯁꯨ ꯌꯥꯏ ꯑꯩꯅ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯏꯟꯁꯤꯜꯂꯛꯑꯗꯅ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯁꯦ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯉꯥꯡꯖꯟꯕꯤꯀꯣ ꯉꯁꯥꯏꯒꯤ ꯃꯥꯗꯤ ꯐꯠꯇꯕ ꯂꯤꯆꯠꯇꯣ ꯆꯠꯂꯤꯕ ꯃꯤꯅ ꯉꯥꯡꯅꯔꯖꯥꯠꯂꯥ ꯍꯥꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯅ ꯅꯝꯐꯠꯂꯒ ꯉꯥꯡꯕꯤꯕ ꯑꯩ ꯃꯄꯨꯔꯣꯏꯕꯗꯤ ꯄꯨꯔꯥ ꯀꯔꯤꯝ ꯈꯪꯕ ꯅꯠꯇꯦꯗꯣ ꯃꯥꯅ ꯍꯥꯏ ꯈꯤꯇꯪ ꯍꯟꯖꯤꯜꯂꯛꯄꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯇꯥꯏꯃꯤꯡꯁꯤ ꯊꯦꯡꯉꯛꯄꯗꯨꯗ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯅꯤ ꯄꯣꯊꯥꯅꯤꯡꯉꯤꯅꯤꯀꯣ ꯀꯀꯥ ꯂꯋꯥꯏꯇꯥꯡꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯨ ꯂꯩꯖꯔꯤꯅꯦꯕ ꯃꯥꯁꯨ ꯃꯤꯑꯣꯏꯕꯅꯦꯕ ꯂꯤꯔꯒꯁꯨ ꯃꯥ ꯑꯗꯨꯗꯣ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯗꯨꯗꯤ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯦ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯌꯦꯡꯕꯗꯗꯤ ꯈꯦꯠꯅꯔꯦ ꯀꯣ ꯍꯥꯏꯗꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯁꯛꯇꯅꯤ ꯈꯪꯗꯦ ꯑꯃꯗꯅꯤ ꯈꯪꯗꯦ ꯅꯣꯏ ꯑꯩꯈꯣꯏꯅꯕꯨꯗꯤ ꯎꯔꯨꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗ ꯃꯥꯏ ꯃꯄꯨꯔꯣꯏꯕ ꯈꯔ ꯈꯦꯠꯅꯕꯗꯨꯗ ꯑꯃꯗꯨꯗ ꯉꯥꯎꯈꯤꯕꯅꯦꯕ ꯃꯥꯅ ꯇꯧꯔꯤꯁꯤꯅꯀꯣ ꯅꯨꯄꯤꯁꯤꯅ ꯑꯗꯒꯤ ꯁꯤꯗꯁꯨ ꯅꯠꯇꯅꯀꯣ ꯅꯨꯄꯤꯁꯦ ꯃꯣꯏ ꯏꯃꯨꯡꯗ ꯊꯣꯡꯕ ꯑꯦꯟꯁꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯁꯦ ꯃꯣꯏ ꯏꯃꯨꯡꯗ ꯊꯣꯡꯕ ꯑꯦꯟꯁꯥꯡ ꯑꯍꯥꯎꯕ ꯌꯥꯝ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦꯅꯦ ꯊꯔꯣꯏ ꯀꯥꯡꯍꯧꯃꯛꯇ ꯉꯧꯔꯒꯁꯨ ꯑꯗꯒꯤ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧꯃꯛꯇ ꯉꯧꯔꯒꯁꯨ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯄꯤꯖꯅꯤꯡꯕꯩ ꯃꯌꯥꯏꯅꯀꯣ ꯍꯦꯛ ꯄꯨꯔ ꯂꯥꯛꯑꯅꯤ ꯀꯣ ꯍꯧꯁꯤ ꯀꯛꯐꯝꯁꯤꯗ ꯄꯨꯔ ꯂꯥꯛꯇꯣꯏꯅꯤ ꯆꯦꯔꯪ ꯑꯃꯗ ꯀꯩꯝꯗ ꯌꯣꯝꯃꯒ ꯑꯗꯨꯒ ꯃꯥꯒ ꯂꯝꯆꯠ ꯃꯥꯟꯅꯖꯕ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯄꯤꯗꯣꯏꯅꯦꯕ ꯆꯥꯎꯕ ꯑꯃꯗꯨꯅ ꯆꯥꯛ ꯆꯥꯗꯕꯤꯗ ꯂꯥꯛꯇꯣꯏꯅꯤ ꯑꯩ ꯍꯧꯁꯤ ꯀꯛꯂꯨꯔꯒ ꯆꯥꯗꯣꯏꯅꯦꯅ ꯃꯨꯛꯇꯅ ꯃꯌꯨꯝꯗꯒꯤ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯂꯩꯕ ꯂꯩꯇꯕ ꯈꯔ ꯊꯣꯡꯖꯕꯗꯣ ꯆꯥꯕꯤꯕ ꯅꯠꯇꯦ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯕ ꯅꯠꯇꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯤꯗꯨꯅꯁꯨ ꯀꯩꯗꯧꯔꯨꯕꯅꯣꯗ ꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯅꯨꯄꯥꯁꯤꯕꯨꯅ ꯑꯩꯈꯣꯏꯒꯤ ꯁꯨꯀꯟ ꯈꯟꯗ꯭ꯔꯕ ꯅꯨꯄꯥꯁꯤꯕꯨ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯅ ꯑꯩꯈꯣꯏ ꯆꯥꯛ ꯌꯦꯟꯁꯥꯡꯗꯣ ꯃꯥꯒꯤ ꯊꯝꯐꯝ ꯊꯣꯛꯄ ꯈꯥꯛꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯈꯥꯛꯑꯒ ꯃꯥꯁꯨ ꯃꯆꯥꯒ ꯆꯥꯊꯣꯛꯃꯤꯟꯅꯔꯒ ꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯃꯥꯁꯨ ꯐꯤ ꯁꯥꯗꯧꯕ ꯈꯣꯠꯇꯧꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯈ꯭ꯔꯕ ꯃꯔꯝꯗꯤ ꯃꯥꯏ ꯅꯨꯄꯥꯁꯦ ꯍꯧꯕꯗꯒꯤ ꯑꯗꯨꯝ ꯐꯠꯇꯅꯗ ꯂꯥꯛꯑꯕꯅꯤꯅ ꯂꯥꯏꯊꯣꯔꯛꯄꯗꯣ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯦ ꯆꯥꯕꯗꯒꯤ ꯊꯛꯄꯗꯒꯤ ꯃꯣꯏꯕꯥꯅꯤ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯤꯗ ꯄꯤꯖꯔꯤꯉꯩ ꯄꯦꯟꯖꯕꯗꯣ ꯉꯁꯥꯏ ꯃꯆꯥ ꯃꯄꯨꯔꯣꯏꯕꯁꯦ ꯃꯥ ꯊꯑꯣꯏꯅ ꯈꯜꯂꯛꯇ꯭ꯔꯦꯕ ꯑꯗꯩ ꯐꯣꯟ ꯋꯥꯔꯤ ꯃꯛꯇ ꯁꯥꯟꯅꯕ ꯑꯣꯏꯔꯣ ꯍꯧꯁꯤ ꯀꯛꯄꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕꯃꯛꯇ ꯑꯣꯏꯔꯣ ꯃꯣꯏꯕꯥꯅꯤ ꯍꯦꯛ ꯊꯪꯅꯅ ꯐꯝꯃꯒ ꯀꯣꯏꯗꯕ ꯁꯥꯔꯒ ꯅꯪꯅ ꯉꯥꯡꯄꯤꯔꯛꯄꯗꯣ ꯍꯥꯎꯋꯤ ꯑꯁ ꯑꯩꯗꯤ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯅꯪꯅ ꯊꯣꯡꯕꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯤ ꯈꯣꯠꯂꯤ ꯀꯥꯟ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯉꯥꯎꯔꯕꯀꯣ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯁꯤꯅ ꯉꯥꯎꯔꯤꯁꯦ ꯃꯥꯗꯤ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯛꯄꯗꯣ ꯀꯣ ꯑꯍꯦꯟꯕ ꯄꯥꯝꯃꯛꯄꯗꯣ ꯑꯗꯨꯅꯦꯕ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯤꯅ ꯊꯦꯝꯃꯒ ꯁꯨꯝ ꯆꯥꯊꯣꯛꯑꯦ ꯃꯉꯣꯟꯗꯒꯤ ꯑꯗꯒꯤ ꯃꯣꯏꯕꯥꯅꯤꯁꯤ ꯅꯛꯅ ꯂꯣꯏꯅꯔꯤꯗꯅ ꯁꯤꯁꯦ ꯄꯦꯜꯂꯛꯇꯗꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏ ꯈꯔ ꯊꯥꯞꯅ ꯎꯅꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦꯕ ꯊꯥꯞꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯞꯄ ꯖꯒꯥꯗ ꯃꯣꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯍꯤꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯑꯦꯕ ꯇꯧꯕꯒꯤꯗꯤ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯁꯦ ꯃꯥꯁే ꯄꯨꯔꯥ ꯉꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯥꯁꯤꯗ ꯆꯍꯤ ꯅꯧꯅ ꯂꯩꯁꯥꯔꯛꯀꯗꯕ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯈꯪꯒꯗꯕ ꯇꯥꯏꯃꯤꯡꯗꯨꯗ ꯃꯥꯗꯤ ꯃꯌꯨꯝ ꯄꯥꯟꯊꯣꯔꯛꯑꯦꯀꯣ ꯄꯩꯁా ꯄꯥꯏꯕ ꯅꯨꯄꯥ ꯊꯤꯗꯅ ꯂꯩꯕ ꯅꯨꯡꯉꯥꯏꯅꯤꯅ ꯁꯥꯗꯅ ꯃꯌꯨꯝꯗ ꯄꯥꯟꯊꯣꯔꯛꯑꯕꯅꯤꯅ ꯍꯧꯖꯤꯛ ꯈꯛꯇꯗ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯐꯖꯕ ꯄꯥꯝꯃꯛꯄꯩ ꯃꯥꯁꯦ ꯅꯨꯄꯥꯁꯤꯗ ꯄꯨꯔꯥ ꯉꯥꯎꯔꯒ ꯂꯩꯔꯦꯕ ꯑꯗꯒꯤ ꯅꯨꯄꯥꯁꯤꯒꯤ ꯒꯥꯔꯤꯗꯒ ꯃꯥꯁꯦ ꯇꯣꯡꯉꯒ ꯆꯠꯅꯤꯡꯕ ꯑꯗꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯧꯁꯤ ꯀꯛꯄ ꯆꯠꯄ ꯃꯇꯝꯗꯕꯨ ꯀꯃꯥꯏꯅ ꯔꯥꯅꯤ ꯐꯤ ꯏꯜꯂꯒ ꯆꯠꯇꯣꯏꯅꯣ ꯐꯤꯒꯦ ꯀꯃꯥꯏꯅ ꯁꯦꯠꯂ ꯆꯠꯇꯣꯏꯅꯣꯕ ꯑꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯁ ꯑꯩꯁꯦ ꯌꯥꯝ ꯐꯖꯅꯤꯡꯕ ꯑꯃ ꯐꯥꯎꯕ ꯃꯥ ꯃꯁꯥꯁꯦ ꯌꯥꯝ ꯐꯖꯅꯤꯡꯕ ꯑꯩꯁꯦ ꯑꯃꯨꯛꯇꯪ ꯌꯥꯝ ꯐꯖꯔꯒ ꯌꯥꯝ ꯀꯦꯔꯒ ꯃꯥꯒꯤ ꯃꯃꯥꯡꯁꯤꯗ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯖꯩꯒ ꯎꯠꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯒꯤ ꯃꯥꯒꯤ ꯃꯀꯣꯛꯁꯤꯗ ꯆꯨꯕ ꯍꯧꯔꯦꯕ ꯀꯦꯅꯤꯡꯕ ꯐꯤꯔꯣꯜ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯂꯩꯖꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯤꯕ ꯑꯇꯥꯡꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯤꯔꯣꯜ ꯐꯖꯕꯁꯦ ꯃꯥꯅ ꯁꯦꯠꯅꯤꯡꯉꯒ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯃꯥꯒ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯤꯕ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯌꯦꯡꯍꯟꯅꯤꯡꯕ ꯎꯠꯍꯟꯅꯤꯡꯕꯗꯣ ꯃꯥꯁꯦ ꯁꯤꯁꯦ ꯐꯥꯎꯔꯛꯑꯦ ꯃꯥꯁꯦ
ꯗꯦꯕ ꯀꯔꯃꯒ ꯆꯠꯀꯗꯕ ꯂꯩꯕ ꯀꯣ ꯆꯠꯇ꯭ꯔꯁꯨ ꯌꯥꯕ ꯗꯦꯕ ꯀꯔꯃꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯆꯠꯄ ꯍꯧꯒꯠꯂꯛꯑꯦ ꯀꯣ ꯍꯥꯟꯅꯗꯤ ꯕꯥꯔꯇꯣꯟ ꯂꯥꯛꯑꯝꯕꯗ ꯃꯥꯁꯦ ꯌꯥꯝ ꯁꯥꯎꯔꯝꯕꯅꯤ ꯏꯁꯧ ꯂꯥꯡꯉꯝꯕꯅꯤ ꯒꯥꯔꯤ ꯌꯥꯝ ꯁꯥꯡꯅ ꯇꯣꯡꯕꯁꯦ ꯀꯣꯛ ꯉꯥꯎꯋꯤ ꯑꯗꯒꯤ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒ ꯃꯄꯨꯔꯣꯏꯕꯒꯤ ꯆꯠꯃꯤꯟꯅ ꯑꯗꯩ ꯃꯄꯨꯔꯣꯏꯕ ꯈꯛꯇꯪ ꯍꯦꯛ ꯊꯥꯗꯣꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯕꯁꯦ ꯃꯥꯁꯦ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯆꯠꯅꯤꯡꯈꯠꯂꯛꯑꯦꯕ ꯃꯄꯨꯔꯣꯏꯕꯅꯗꯤ ꯍꯥꯃꯨ ꯃꯥꯒ ꯆꯠꯇꯣꯏꯅꯦꯅ ꯈꯟꯖꯕ ꯑꯗꯩ ꯃꯥ ꯏꯕꯥꯅꯤꯃꯛ ꯆꯠꯊꯣꯛꯑꯒꯗꯤ ꯌꯥꯔꯔꯣꯏ ꯅꯪꯅ ꯌꯨꯝ ꯁꯪꯍꯧꯔꯣ ꯑꯗꯣ ꯑꯩ ꯆꯠꯂꯨꯒꯦ ꯈꯣꯠꯂꯨꯒꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯆꯠꯂꯦ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯃꯥ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨꯒ ꯆꯠꯇꯣꯏꯅꯤ ꯆꯠꯄꯁꯤꯅ ꯃꯣꯏꯕꯥꯅꯤꯗꯤ ꯅꯛꯅꯕꯅꯤꯅ ꯃꯤꯅ ꯎꯈ꯭ꯔꯅꯤꯅ ꯂꯥꯞꯅ ꯀꯣ ꯍꯥꯏꯗꯤ ꯕꯖꯥꯔ ꯇꯥꯅꯒ ꯇꯣꯉꯥꯟꯅ ꯆꯠꯅꯔꯒ ꯑꯗꯨꯋꯥꯏꯗꯒꯤ ꯑꯃꯨꯛ ꯃꯣꯏꯕꯥꯅꯤꯁꯦ ꯊꯦꯡꯅꯔꯒ ꯆꯠꯇꯣꯏꯅꯦꯕ ꯊꯦꯡꯅꯔꯒ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤ ꯈꯔ ꯍꯧꯋꯤ ꯃꯣꯏ ꯑꯅꯤꯁꯦ ꯆꯠꯂꯦ ꯁꯦꯠꯅꯤꯡꯕ ꯐꯤꯔꯣꯜꯗꯣ ꯁꯦꯠ ꯆꯥꯗꯅ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯤꯁꯨ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯁꯤꯁꯨ ꯃꯣꯏꯕꯥꯅꯤ ꯑꯣꯏꯕ ꯇꯥꯏꯕꯪ ꯑꯃꯗ ꯑꯗꯩ ꯃꯤꯅꯒ ꯍꯦꯛ ꯌꯦꯡꯕꯗꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯑꯩꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯤꯅ ꯌꯦꯡꯕꯗꯁꯨ ꯃꯤꯠ ꯑꯗꯨꯝ ꯅꯥꯕꯗꯣꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯍꯦꯛ ꯈꯖꯥꯏ ꯍꯦꯛ ꯁꯤꯛꯅ ꯀꯣ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡ ꯀꯦꯅꯕꯒꯤ ꯃꯑꯣꯡꯁꯦ ꯇꯧꯕꯖꯥꯠꯅꯤꯗ ꯃꯣꯏꯕꯥꯅꯤꯅꯗꯤ ꯀꯅꯥꯝꯇ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯠꯆꯔꯤꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯕꯖꯥꯔ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤ ꯃꯌꯥꯝꯒꯤ ꯈꯨꯟꯗꯤꯟꯅꯐꯝꯅꯤ ꯑꯗ ꯃꯣꯏꯔꯣꯝꯗꯒꯤ ꯂꯂꯣꯟꯕ ꯍꯥꯏꯇꯥꯔꯦ ꯂꯂꯣꯟꯕꯤ ꯄꯣꯠ ꯌꯣꯟꯕꯤ ꯂꯩꯗꯅꯀꯣ ꯃꯣꯏꯁꯤꯅꯗꯤ ꯍꯦꯛ ꯎꯔꯕꯖꯥꯠꯅꯤ ꯀꯔꯤꯅꯣꯅꯦ ꯁꯤꯕꯨ ꯑꯍꯜ ꯑꯣꯏꯕꯒꯤꯔ ꯁꯤꯕꯨ ꯃꯥꯅꯤꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯁꯛꯁꯤꯅ ꯐꯠ ꯈꯪꯉꯤꯁꯤꯅ ꯅꯨꯄꯤꯁꯦ ꯍꯥꯟꯅ ꯈꯪꯕ ꯅꯠꯇꯦ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯂꯩꯀꯥꯏꯗꯨꯗ ꯑꯗꯨꯝ ꯅꯨꯄꯤ ꯑꯉꯥꯡ ꯆꯣꯞꯄꯗ ꯑꯗꯨꯝ ꯃꯃꯤꯡ ꯂꯩꯔꯕꯅꯤꯅ ꯒꯥꯔꯤꯗꯨꯁꯨ ꯈꯪꯕꯅꯤꯅ ꯅꯝꯕꯔꯗꯣ ꯁꯤꯟꯐꯥ ꯄꯨꯗ꯭ꯔꯒꯁꯨ ꯃꯥꯅꯤꯗ ꯀꯥꯏꯅ ꯍꯥꯏꯐꯦꯠꯇꯤ ꯈꯪꯕ ꯒꯥꯔꯤꯗꯤ ꯊꯧꯔ ꯆꯠꯈꯤꯕ ꯃꯥꯅꯗꯤ ꯄꯣꯠ ꯌꯣꯜꯂꯒ ꯂꯩꯍꯧꯕ ꯃꯥꯁꯦ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡꯅ ꯑꯗꯨꯃꯥꯏꯅ ꯈꯜ ꯂꯩꯍꯧꯔꯦ ꯑꯗꯩ ꯃꯣꯏꯅ ꯑꯁ ꯑꯁꯤ ꯅꯨꯄꯤꯁꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯑꯗꯨ ꯀꯃꯥꯏꯅꯗꯤ ꯍꯥꯏꯔꯨꯗꯣꯏꯅꯣ ꯃꯣꯏ ꯃꯑꯣꯡꯁꯤꯕꯣ ꯃꯣꯏꯁꯨ ꯍꯧꯁꯤꯗꯤ ꯂꯧꯃꯤꯟꯅꯕꯅꯤ ꯉꯥꯡꯅꯔꯤꯖꯥꯠꯂꯅꯦ ꯀꯥꯏꯀꯣ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯒꯤ ꯂꯣꯟꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯄꯁꯦ ꯉꯥꯡꯅꯔꯤꯖꯥꯠꯅꯤ ꯍꯥꯏꯅꯩꯗꯅ ꯃꯣꯏꯁꯦ ꯉꯥꯡꯅꯕ ꯃꯥꯜꯂꯤꯗ ꯀꯥꯏ ꯑꯁ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯕꯨ ꯍꯥꯏꯔꯨꯔꯗꯤ ꯅꯪꯒꯤ ꯁꯨꯝ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯔꯨꯔꯗꯤ ꯑꯩꯅ ꯀꯜꯂꯛꯇꯅ ꯍꯥꯏꯕ ꯃꯥꯟꯗꯣꯏꯔꯥ ꯏꯃꯛꯅ ꯗꯥꯏꯔꯦꯛꯇꯤ ꯎꯔꯕꯅꯤꯁꯦ ꯀꯥꯏꯅ ꯈꯤꯇꯪ ꯍꯦꯛ ꯈꯟꯖꯥꯟꯅꯕ ꯏꯊꯧꯁꯨ ꯅꯠꯇꯅ ꯂꯥꯜꯂꯝꯃꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯤ ꯁꯤꯕ ꯌꯥꯕ ꯋꯥꯅꯤ ꯁꯤꯅꯤ ꯌꯥꯝ ꯊꯥꯖꯗꯕ ꯃꯨꯅꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯑꯗꯒꯤ ꯑꯍꯤꯡ ꯆꯠꯄ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯤꯗꯤ ꯁꯨꯔ ꯅꯣꯝꯃꯒ ꯄꯣꯠꯇꯣ ꯌꯣꯜꯂꯒ ꯆꯥꯖꯕꯅꯤꯅ ꯑꯗꯨꯃꯛꯁꯨ ꯉꯥꯡꯅꯩ ꯂꯂꯣꯟꯕꯤꯅꯤ ꯑꯃꯨꯛ ꯍꯥꯏꯕꯤꯈꯤꯗꯣꯏꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯅ ꯃꯣꯏꯁꯦ ꯍꯥꯏꯗꯦꯕ ꯑꯗꯒꯤ ꯍꯥꯏꯗ꯭ꯔꯃꯛꯁꯨ ꯇꯟ ꯆꯥ ꯀꯣ ꯆꯥꯕ ꯃꯇꯝꯗ ꯑꯌꯨꯛꯀꯤ ꯆꯥ ꯍꯣꯇꯦꯜꯗ ꯆꯥ ꯍꯦꯛ ꯊꯛꯄ ꯃꯇꯝꯗ ꯋꯥꯔꯤꯁꯦ ꯍꯥꯏꯕ ꯅꯣꯏ ꯅꯆꯤꯟꯗ ꯌꯥꯎꯅꯔꯛꯀꯅꯨꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯎꯏꯅꯦ ꯈꯣꯠꯂꯤꯅꯦ ꯃꯣꯏ ꯑꯅꯤꯗꯨ ꯌꯥꯝ ꯅꯛꯁꯟꯅꯅ ꯆꯠꯂꯤꯅꯦ ꯑꯩꯕꯨ ꯍꯥꯏꯐꯦꯠꯇꯤ ꯎꯍꯧꯕꯅꯤ ꯑꯗꯣ ꯕꯖꯥꯔ ꯃꯅꯨꯡ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯒꯥꯔꯤꯗꯤ ꯀꯟꯅ ꯊꯧꯕꯗꯤ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅ ꯄꯥꯎꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯅꯨꯒꯤꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯍꯥꯏꯅꯨꯅꯦꯅ ꯍꯥꯏꯔꯒ ꯌꯧꯕꯤꯁꯤꯀꯣ ꯅꯤꯡꯐꯨ ꯈꯔꯒꯗꯤ ꯉꯥꯡꯅꯩ ꯃꯥꯒꯤ ꯌꯨꯝꯒꯤ ꯅꯥꯀꯣꯡ ꯌꯧꯕ ꯇꯥꯕꯗꯤ ꯅꯠꯇꯕ ꯑꯗꯒꯤ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯤꯒꯤ ꯅꯥꯀꯣꯡ ꯌꯧꯋꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯥꯅ ꯋꯥꯖꯕꯗꯣꯀꯣ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯋꯥꯕꯁꯤ ꯂꯣꯏ ꯈꯪꯅꯔꯤ ꯉꯥꯛꯇꯅꯤ ꯑꯗꯩ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯆꯦꯁꯤꯡꯅ ꯍꯥꯏꯔꯦꯀꯣ ꯅꯍꯥꯟ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥ ꯀꯗꯥꯏꯗ ꯆꯠꯂꯨꯏ ꯈꯣꯠꯂꯤ ꯃꯣꯏꯁꯤꯒ ꯍꯧꯁꯤ ꯀꯛꯃꯤꯟꯅꯕ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯆꯠꯃꯤꯟꯅꯕ ꯎꯏ ꯍꯥꯏ ꯅꯪ ꯈꯔ ꯆꯦꯛꯁꯜꯂꯨ ꯂꯥꯞꯅ ꯀꯣꯏꯕꯗꯤ ꯀꯣꯏꯕꯅꯤ ꯅꯛꯅ ꯀꯣꯏꯔꯗꯤ ꯌꯦꯡꯉꯨ ꯅꯪꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ ꯈꯣꯠꯂꯣꯏ ꯌꯨꯝꯕꯥꯟ ꯃꯔꯤꯒ ꯊꯝꯃꯝꯃꯒꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯎꯅꯤꯡꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯊꯕꯛꯅꯤ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕꯗ ꯊꯣꯛꯑꯗꯤ ꯂꯩꯀꯥꯏ ꯇꯥꯟꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯈꯣꯠꯇꯣꯏꯕ ꯅꯪ ꯈꯤꯇꯪꯗꯤ ꯉꯥꯡꯉꯨ ꯈꯣꯠꯂꯨ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯈꯪꯅꯔꯗꯤ ꯁꯥ ꯂꯥꯟ ꯁꯥꯗꯣꯏꯅꯤ ꯈꯪꯉꯗꯤ ꯂꯩꯀꯥꯏ ꯇꯥꯟꯊꯣꯛꯈꯤꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩ ꯃꯆꯦꯁꯤꯡꯅ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯟꯊꯥ ꯁꯥꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯥꯞꯅ ꯀꯣꯏꯔꯝꯕꯗꯤ ꯈꯔ ꯐꯕ ꯑꯗꯨꯒ ꯅꯛꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯦ ꯍꯥꯏ ꯈꯪꯅ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏꯔꯒ ꯃꯥꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯗꯅ ꯍꯤꯡꯉꯤꯕꯁꯦ ꯑꯋꯥ ꯑꯅꯥꯁꯦ ꯎꯅꯔꯤꯕꯅꯦꯕ ꯑꯋꯥ ꯑꯅꯥ ꯎꯅꯔꯤꯕ ꯂꯝ ꯑꯃꯠꯇꯗ ꯃꯧ ꯑꯣꯏꯃꯤꯟꯅꯔꯤꯕ ꯃꯥꯃꯛꯅ ꯆꯣꯡꯁꯜꯂꯛꯑꯒ ꯐꯠꯇꯕ ꯂꯝꯕꯤꯁꯤꯗ ꯆꯪꯉꯛꯄꯗꯨꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕꯗꯣ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯂꯝ ꯑꯃꯃꯝꯗꯒꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯔꯒ ꯂꯩꯃꯤꯟꯅꯔꯤꯅꯤ ꯑꯗꯨꯅ ꯃꯧ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯋꯥꯕ ꯈꯪꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯝꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯁꯨ ꯈꯪꯕ ꯁꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ ꯃꯥꯁꯦ ꯐꯤꯒ ꯁꯥꯐꯝ ꯂꯣꯟꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯃꯅꯦꯝꯄꯣꯛ ꯃꯀꯨꯕꯣꯛꯇꯤ ꯍꯥꯃꯨꯅꯤ ꯑꯁꯤꯒꯤ ꯋꯥꯁꯦ ꯅꯨꯄꯤ ꯃꯁꯦꯟ ꯍꯥꯟꯅ ꯇꯥꯟꯅꯔꯦ ꯅꯨꯄꯤ ꯃꯁꯦꯟ ꯇꯥꯟꯅꯕꯗꯤ ꯃꯅꯦꯝꯄꯣꯛꯁꯤꯗ ꯍꯥꯟꯅ ꯋꯥꯁꯦ ꯀꯥꯡꯊꯣꯛꯑꯦ ꯑꯗꯩ ꯃꯅꯦꯝꯄꯣꯛꯁꯤꯅ ꯑꯃꯨꯛ ꯀꯟꯊꯣꯔꯛꯑꯦꯀꯣ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯃꯆꯤꯟ ꯊꯤꯗꯅ ꯍꯥꯏꯔꯤꯅꯤ ꯍꯧꯁꯤ ꯀꯛꯄꯒꯤ ꯉꯥꯏꯍꯥꯛ ꯐꯝꯕꯗꯨꯕꯨ ꯃꯈꯆꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ꯭ꯔꯥ ꯃꯇꯩ ꯃꯗꯨꯗ
ꯃꯤꯒꯤ ꯏꯃꯨꯡꯗ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯀꯔꯤꯅꯤꯅ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯨꯝꯕ ꯏꯃꯨꯡꯁꯨ ꯅꯠꯇꯦ ꯃꯤꯒꯤ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡꯅꯤ ꯃꯄꯨꯔꯣꯏꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯅꯤ ꯃꯆꯥ ꯃꯁꯨ ꯆꯥꯎꯔꯕꯅꯤ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯒꯅꯨ ꯈꯣꯠꯀꯅꯨ ꯀꯥꯏ ꯃꯅꯦꯝꯄꯣꯛꯁꯤꯅ ꯍꯦꯛꯇ ꯃꯤꯆꯪꯒ ꯆꯪꯒꯕꯀꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅꯦ ꯃꯤ ꯍꯥꯏꯁꯦ ꯆꯨꯝꯃꯤꯖꯥꯠꯂꯥ ꯍꯥꯟꯅ ꯃꯥꯅ ꯈꯔ ꯇꯧꯒꯟꯗꯕꯨꯗꯤ ꯐꯩ ꯈꯔ ꯇꯧꯒꯟꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯗ ꯑꯗꯨꯃꯥꯏꯅ ꯀꯟꯊꯣꯛꯇ꯭ꯔꯕ ꯃꯅꯦꯝꯄꯣꯛꯁꯤꯗ ꯁꯥꯎꯅꯤꯡꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯐꯖꯗꯕꯒꯤ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯃꯅꯦꯝꯄꯣꯛꯁꯦ ꯈꯠꯅꯔꯦ ꯑꯗ ꯌꯧ ꯇꯧꯗꯅ ꯅꯪꯅ ꯅꯆꯥꯁꯦ ꯀꯟꯈꯠꯂꯤ ꯈꯣꯠꯀꯜꯂꯤ ꯂꯥꯞꯅ ꯀꯣꯏꯔꯝꯕꯗꯤ ꯍꯧꯖꯤꯛ ꯅꯛꯅ ꯀꯣꯏꯔꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯁꯦ ꯇꯥꯟꯊꯣꯔꯛꯑꯗꯤ ꯀꯔꯥꯏꯗ ꯂꯩꯗꯣꯔꯤ ꯈꯣꯠꯇꯣꯔꯤ ꯅꯪꯅ ꯅꯆꯥꯏ ꯃꯤꯆꯪ ꯑꯁꯨꯛ ꯌꯥꯝ ꯆꯪꯉꯤꯁꯦ ꯅꯪ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯅꯆꯥꯒꯤ ꯍꯥꯀꯟꯗꯗ ꯆꯪꯉꯤ ꯈꯣꯠꯂꯤ ꯅꯪ ꯍꯌꯦꯡꯋꯥꯏ ꯁꯤꯔꯝꯗꯥꯏꯗ ꯅꯪ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯔꯤꯒꯦ ꯍꯦꯛꯇ ꯃꯃꯧ ꯅꯨꯄꯤꯁꯤꯅ ꯍꯦꯛꯇ ꯈꯥꯡ ꯉꯝꯗꯕ ꯃꯥꯁꯦ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯕ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯜꯂꯛꯄ ꯉꯥꯏꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯗꯤ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯒꯦꯅ ꯃꯥꯁꯦ ꯍꯦꯛꯇ ꯏꯁꯦ ꯀꯥꯔꯕꯖꯥꯠꯅꯤ ꯃꯥꯅ ꯁꯤꯔꯁꯤ ꯑꯩꯅ ꯁꯤꯔꯁꯤ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯁꯤꯕꯨ ꯑꯩꯗꯤ ꯆꯨꯝꯅ ꯁꯨꯝ ꯍꯧꯁꯤ ꯀꯛꯄ ꯆꯠꯂꯤꯕꯣꯏ ꯅꯤꯡꯉꯤ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯣꯛꯇꯕ ꯂꯤꯆꯠꯁꯦ ꯃꯥꯗꯤ ꯆꯠꯂꯤꯕꯣ ꯑꯣꯏꯔꯦ ꯍꯥꯏꯗꯤ ꯃꯆꯤꯟ ꯃꯈꯥꯁꯦ ꯍꯦꯛꯇ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯊꯤꯕꯅꯤꯀꯣ ꯊꯤꯍꯩꯗꯕ ꯆꯤꯟ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯥꯁꯦ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯦ ꯄꯦꯟꯗꯔꯤꯕ ꯃꯥꯁꯦ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯍꯜꯂꯛꯑꯦ ꯑꯗꯩ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯔꯦ ꯋꯥꯁꯦ ꯍꯪꯕ ꯈꯣꯠꯄ ꯇꯧꯔꯦ ꯅꯨꯄꯥꯁꯤꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯑꯩ ꯆꯠꯃꯤꯟꯅꯗꯦ ꯑꯩ ꯁꯨꯡꯆꯠ ꯆꯠꯃꯤꯟꯅꯗꯦ ꯑꯩ ꯑꯣꯏꯔꯝꯃꯣꯏ ꯃꯤꯅ ꯉꯥꯡꯅꯔꯒ ꯅꯪ ꯂꯧꯔꯤꯗꯨꯅ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯃꯤꯅ ꯌꯦꯡꯁꯜ ꯂꯩꯔꯝꯅꯤ ꯅꯪ ꯍꯥꯟꯅꯗꯩ ꯈꯪꯉꯤꯗꯨꯅꯤ ꯁꯤꯅꯤ ꯃꯥꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯅꯤꯅ ꯃꯧ ꯅꯍꯥ ꯃꯌꯥꯝꯁꯤꯅ ꯃꯉꯣꯟꯗ ꯉꯥꯎꯔꯦ ꯄꯥꯝꯃꯦ ꯃꯣꯏꯅ ꯑꯩ ꯄꯥꯝꯗꯅ ꯍꯥꯏꯔꯤꯅꯤ ꯀꯥꯏ ꯎꯁꯤꯠꯇꯅ ꯐꯥꯒꯤ ꯑꯣꯏ ꯖꯣꯒꯥꯏ ꯑꯣꯏ ꯍꯦꯛꯇ ꯋꯥꯔꯤ ꯇꯥꯊꯣꯛꯑꯝꯕ ꯅꯨꯄꯤꯗꯨꯁꯨ ꯅꯥꯀꯟꯗ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯤꯁꯤꯗ ꯄ꯭ꯔꯣꯛ ꯆꯥꯛꯄꯗ ꯂꯣꯏꯔꯕꯖꯥꯠꯅꯤ ꯅꯨꯄꯤꯁꯤꯁꯨ ꯁꯥꯎꯗꯅ ꯃꯥꯁꯨ ꯐꯨꯗꯣꯛꯑꯒ ꯉꯥꯡꯉꯦ ꯅꯪꯅ ꯑꯩꯒꯤ ꯁꯅꯥ ꯂꯩꯀꯣꯟ ꯀꯥꯏꯊꯣꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯥꯏꯊꯣꯛꯑꯦ ꯅꯪꯒꯤꯅ ꯀꯥꯏꯊꯣꯛꯇꯕꯤꯗ ꯅꯪꯒꯤꯅ ꯁꯤꯀꯤ ꯄꯛꯇꯕ ꯅꯪꯅ ꯁꯅꯥꯒꯤ ꯂꯤꯛꯁꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞꯁꯤ ꯑꯗꯒꯤ ꯒꯥꯔꯤ ꯑꯆꯧꯕ ꯊꯧꯋꯤ ꯁꯤ ꯃꯌꯥꯝꯁꯦ ꯉꯝꯅꯕ ꯒꯥꯔꯤ ꯊꯥꯎꯁꯦꯟ ꯑꯩꯅ ꯍꯨꯜꯂꯤ ꯑꯗꯨꯗꯨꯒ ꯀꯦꯖꯅꯤꯡꯕꯒꯤꯅꯤ ꯁꯤꯖꯅꯤꯡꯕꯒꯤꯅꯤ ꯁꯤꯔꯣ ꯌꯥꯔꯦ ꯑꯩ ꯑꯗꯨꯐꯥꯎ ꯄꯦꯟꯊꯣꯛꯑꯦ ꯑꯗꯒꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯔꯝꯕꯗꯨꯁꯨ ꯑꯩ ꯄꯦꯟꯊꯣꯛꯑꯦ ꯑꯗꯨꯒ ꯑꯁꯨꯛ ꯅꯛꯅ ꯂꯩꯃꯤꯟꯅꯔꯒ ꯅꯪꯅ ꯅꯛꯅ ꯃꯔꯤ ꯂꯩꯅꯩꯁꯦ ꯅꯪꯅ ꯀꯣꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯐꯖꯗꯕ ꯋꯥꯍꯩꯁꯦ ꯅꯪ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯂꯤꯆꯠꯇꯣ ꯆꯤꯟꯗꯨ ꯊꯤꯔꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯣꯛꯇꯕ ꯂꯤꯆꯠꯇꯣ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯨꯝꯕꯅ ꯌꯥꯝ ꯄꯥꯝꯃꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯀꯌꯥꯝ ꯄꯥꯝꯒꯦ ꯀꯥꯏꯅ ꯍꯦꯛꯇ ꯃꯥꯏ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯄꯦꯟꯗꯕꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤꯗ ꯑꯐꯕꯇ ꯖꯨꯒꯣꯠ ꯆꯥꯕ ꯆꯥꯗꯕ ꯋꯥꯗꯣ ꯈꯟꯊꯗꯕꯤꯗ ꯃꯥꯁꯦ ꯊꯣꯛꯂꯛꯑꯒ ꯉꯥꯡꯉꯦ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯒ ꯍꯦꯛꯇ ꯂꯩꯀꯥꯏ ꯇꯥꯟꯅꯕ ꯉꯥꯡꯉꯕꯅꯤ ꯅꯨꯄꯥꯁꯤꯅ ꯁꯥꯎꯔꯕꯅꯤꯅ ꯑꯄꯥꯏꯄꯣꯠꯅ ꯊꯣꯝꯕꯤꯔꯦ ꯐꯨꯕꯤꯔꯦ ꯅꯨꯄꯤꯁꯤꯁꯨ ꯃꯈꯨꯠ ꯍꯜꯂꯦ ꯀꯣ ꯍꯟꯕꯗꯩ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯩꯅꯣ ꯅꯣꯏ ꯇꯧꯅꯩꯁꯦ ꯈꯣꯠꯅꯩꯁꯦ ꯍꯥꯏ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯉꯝꯕꯒꯤ ꯆꯥꯡꯗꯣ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯍꯨꯔꯥꯟꯕꯤꯁꯤꯅ ꯃꯥꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯃꯨꯡꯗ ꯃꯦꯟꯃꯥꯟ ꯇꯥꯗ ꯍꯥꯏꯗꯤ ꯑꯣꯏꯗ ꯄꯥꯗꯕ ꯍꯥꯏꯖꯤꯜꯂꯛꯄ ꯍꯥꯏꯗꯤ ꯁꯦꯟ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯒꯤ ꯅꯃꯥ ꯑꯃ ꯄꯥꯟꯁꯤꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯁꯨ ꯍꯨꯔꯥꯟꯗꯕ ꯄꯣꯠꯇꯨꯗꯀꯣ ꯃꯥꯅ ꯅꯨꯄꯤꯒ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯨꯔꯒ ꯑꯗꯨꯒꯤ ꯁꯥꯎꯅꯗꯅ ꯉꯥꯡꯉꯤꯗꯨ ꯂꯩꯀꯥꯏ ꯇꯥꯔꯦꯗꯅꯕꯨ ꯃꯥꯏ ꯅꯨꯄꯤꯗꯨꯕꯨ ꯍꯨꯔꯥꯟꯕꯤꯒꯤ ꯕꯗꯅꯥꯝ ꯄꯤꯔꯒ ꯀꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕꯤꯅꯅꯣꯕ ꯄꯦꯟꯗꯣꯏꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯁꯥꯎꯔꯛꯇꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯅꯪꯅ ꯅꯔꯝ ꯆꯠꯇꯣ ꯀꯥꯝꯃꯨꯔꯒ ꯅꯪꯅ ꯑꯗꯨ ꯇꯧꯔꯒ ꯅꯪꯅ ꯑꯗꯨꯒꯤ ꯑꯣꯛꯇꯕ ꯂꯤꯆꯠꯇꯨ ꯆꯠꯂꯨꯔꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ ꯈꯣꯠ ꯌꯥꯕ꯭ꯔꯥꯅ ꯋꯥꯁꯦ ꯌꯧꯅ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤꯁꯤ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯣꯏꯁꯦ ꯀꯩꯅꯣꯝꯅꯤ ꯁꯤꯗꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯌꯥꯔꯣꯏ ꯁꯤꯗꯤ ꯋꯥꯁꯦ ꯌꯥꯝ ꯌꯥꯝꯃꯦꯅ ꯂꯩꯀꯥꯏ ꯇꯥꯛꯅꯔꯦꯀꯣ ꯇꯥꯛꯅꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈ꯭ꯔꯗꯤ ꯃꯇꯨꯡ ꯃꯅꯥꯎ ꯍꯩꯅꯔꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯆꯨꯝꯃꯦ ꯐꯔꯦ ꯂꯥꯜꯂꯦ ꯐꯔꯦ ꯑꯁꯦꯡꯕꯗꯨꯗꯤ ꯈꯪꯗꯣꯛꯑꯁꯤꯅ ꯃꯣꯏꯁꯦ ꯍꯥꯏꯅꯔꯦꯀꯣ ꯍꯥꯏꯅꯕꯗꯒꯤ ꯀꯧꯅꯔꯦ ꯃꯤꯐꯝ ꯐꯝꯕ ꯍꯥꯏꯗꯣ ꯐꯝꯃꯦꯀꯣ ꯐꯝꯃꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯑꯍꯥꯟꯕꯗ ꯇꯧꯗꯦꯅ ꯌꯥꯝ ꯌꯦꯠꯂꯦꯀꯣ ꯉꯁꯥꯏꯒꯤ ꯂꯝꯆꯠ ꯐꯖꯗꯕꯤ ꯅꯨꯄꯤꯗꯨꯁꯨ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯦꯛꯇ ꯑꯍꯥꯟꯕꯗ ꯁꯥꯎꯗꯅ ꯍꯧꯖꯤꯛꯀꯤ ꯂꯝꯆꯠ ꯐꯖꯗꯕ ꯀꯣ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯁꯦ ꯈꯖꯥꯏꯗꯨꯗ ꯑꯣꯟ ꯊꯥꯒꯦ ꯅꯁꯝꯗꯨ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯦ ꯆꯨꯝꯅ ꯍꯧꯁꯤ ꯀꯛꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕ ꯈꯛꯇꯅꯤ ꯅꯪ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯗꯤ ꯁꯛꯁꯦ ꯌꯥꯝ ꯇꯥꯈꯠꯄ ꯍꯦꯛꯇ ꯊꯦꯛꯀꯠꯄꯗꯣ ꯅꯋꯥꯅ ꯃꯤꯔꯥꯏꯕꯤꯔꯒ ꯅꯪꯅ ꯍꯦꯛꯇ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤ ꯌꯥꯕ꯭ꯔꯥ ꯅꯪ ꯅꯋꯥꯒꯨꯝꯕ ꯅꯠꯇꯦ ꯑꯩꯗꯤ ꯏꯋꯥꯅ ꯁꯅꯥ ꯂꯥꯠꯄꯗꯧ ꯂꯥꯠꯂꯤꯅꯤꯅꯦ ꯈꯪꯉꯕꯣ ꯅꯕꯦꯝꯃ ꯑꯩꯗꯤ ꯀꯥꯏ ꯂꯝꯆꯠꯁꯨ ꯃꯥꯅ ꯐꯠꯇꯕ ꯆꯠꯂꯨꯔꯒ ꯍꯦꯛꯇ ꯉꯥꯡꯕꯤꯔꯕ ꯑꯗꯩ ꯁꯥꯎꯅꯤꯡꯗꯅ ꯅꯨꯄꯤꯁꯤꯅ ꯊꯤꯒꯠꯅꯔꯦꯀꯣ ꯍꯥꯏꯗꯤ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯅ ꯉꯁꯥꯏꯒꯤ ꯐꯣꯟ ꯔꯦꯀꯣꯔꯠꯇꯒꯤ ꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯊꯤꯒꯠꯅꯤꯗꯤ ꯈꯪꯕ ꯅꯠꯇꯕꯀꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨꯁꯨ ꯔꯦꯀꯣꯔꯠꯇꯣ ꯊꯝꯒꯦ ꯌꯥꯎꯅ ꯊꯝꯕꯃꯛꯇꯤ ꯅꯠꯇꯕ ꯖꯥꯠꯅꯤꯗ ꯁꯨꯝ ꯐꯣꯟꯗ
wari san masa mata nam record yauzaba leidai ko adai phone da buthoro yenge habdi phone se losan mai ni pai phone ni ma ta par ga se yengo haiba jane de yengning ba khangning ba kangbom syam do na ha mayam ma mori yenge gan ha nu pa si nang hodra yaw di su khangdam na phone do mai do da record che yaw ma jani yaw ba da gi heta phikana re na nga sai to de khote dai na phure ko jai lam se phajita ban pi phure na che dam thi ba nang ne ta paisa nung sa khar pa re na lanja da mi gi ni pi si wa han da nang angaw wi ta han ba na heta ya bro khot pra phure ma su chei do chare Ninu pasi su sei sare loi tana re ko da tana bati kana da tai kai da tai ha kan khaina ba da tare mara le se da bang sai ki kakala wai tang ba se ma su piendre ba aina nangu asok lu na chan na ko ke thomo thona yok pa se nang ai se pam da na o atopa ma chala ba na tro phare nang nungai na leiro ko nang aning ba pam du dum chakro khot kro ai nang bo mo na loksan ba ngamaro en haire adagi ngasai gi somna kan gi kolam se phajadaba nupa se ma gi nupi su pen dabado haidi aina ai gi nupa se khaina ni moi bani dile minagrani aina isa sna kamaina yo oba ani ai se halabi mi thon amu phangani aina mu halagan ipam da mu kamai lei ruwa kholu ba le khanbada ma se o khonge he kappa yam te na kappe ai ma se suk pen da baji bo ma samana ga thado ga pre hai angaw gi type ta ma se kappe hai ma se matan ta sijar ni na ko hadi matan ta sijar ge ma se koi la to hai mayam jang da ma se phanei hai ai hinga ai kai kana de no khote no ma su sawning ba de ging sai lalu ra ka di lalu re na khara handana na sak dab du da man he kala pu da ma su sa ya du law gi wa se te du mai tong na ba de ma se khaina ba na lepe ko ma se khaina si kadai khaina ro si kadai ma cha gi da mo da kala ma se man ta em sai ba adu bu le ka myam sin hai nang si da le da ke shu nungai roi ko na pam da ing na ching na le ro ko phatta mi ga luina ba se yam wa ba ni isa phatta ba chaw ba ngai ba na wa phatta ba si ba ngai ba adu ni ing na ching na le ro moi na phatta le chala ga su nang gi su ko nang na ha su oiri wakhal phatta wakhal khan ga no na ma se ma pam da hala ga le re dai hojigi lamsa phasda ba nu pa se lamsa phasda Daban nupi se moi bani se yum dadi lei thab ko moi lai kai tan thok pani na koi leminai hai leminati hai gyamen ta ante nupa si budi hanchal aga ma yum da dum lei re ko haujik se nupi du na ma pam da lei bra krai da lei no khangdre lamsa phasada bi nupi se si jeng sai adagi ama nupi lamsa phasada ba nupa du gi nupi lanja da bi do ma su ma pam da lei re sini hauji ori ba moi gi phibam je sini ngasi gi wari se dunam nawa na pure bana lu na chana thambiri ba mausing da ko yamna hento pa thokna nungai bi na khanganu nungai ba pamaga di ko aduga chamana ba awawa mahesu phangakane hai phangsu phangpham tho e sara su hendra ba sara lupa su watra ba nawa na pure bana sulu na tawbiraga adamu kehni nu se plap pullaga ko ising na thada gi ya bazane aduna ai wari bu tabiri ba mayam na ko phata wakhan khalamaga su se mong na hajing natre ko mawari bijing hai thare ne mawari bijing adom gi ipure bana lu na chana awada pa leitana thambira gadi sigumba phataba wakhan se khanbi ganu phataba wakhan khalagadi noroki komda tagane haba wafam thamjage ate di kaya khanagi roije buka nupi sing ko nupi hanam tang gyan ta se nupi akhoina chap manana lepagadi nupa sing su pahen hinjalak pangamoidana isu maina wafam se thamjage pare ai wari se ngasi gidi sidalo shinjarge soikilan ki ba wahai wata ko phajadaba tabada nungai taba yaroga su gyalo sing oinaba mayamda wari se share tawjabani soikilan ki ba khodimak mayamda ngakpyo haiba wafam thamjari